Russian Lanmisingna Ukraine Ngamkhei Manakta Chatharakpa terrorist attack sing Lanthengnari Putin Ukraine Ngamkhei Manak nangna leiba kha thangba Beriang's region Manakta Ukraine gi maikai dagi Chatharakliba akanba terror attack sing Russia gi Lanmisingna akanba mawong da hojik Lanthengnari haina ngarang sagolsel numita Russia gi president Vladimir Putin na phongdokre Lanfam aduda Putin na Ukraine gi minungsi leitana mi hat pagi thavak Chatharakliba made Mara Lajadraba misam sing the nong may kapsilagliba, terror gitawong adubo, Lakshin na ba yathang pikre haide. Putin gi wapam asi the Ukraine gi maikay dagi, mahaki matatakan ba maral sira duna, aran bo wapam kaya phongdok laduna, Ukraine gi Lanmising bulana uhana na bohon na rehay na phongdorok le. Adumoy na mag Russia lay nga ki mayok talayba, partisan karana, Ukraine gi Ngamkhei Manakta attack sa thay basimade, asyang ba wapam oire. Moscow na Ukraine gi matatalandarak pachahi ama, henzilaglaba matamasida. Russia amadi Ukraine gi Ngamkhei Manakta leptana nong may kamna bagi thogdok sing amadi mihat mipun gi thavak leptana sa Chatharakpa na mapam aduda akan ba mawong da khut thongna bagi changwang khalakle thawong asibu Russia gi maikai dagi special military operation ama chathana ba phongdorokre ngarang Putin na television da pibo waro lama da hai Ukraine gi Ngamkhei Manak nagna Russia gi lauksin khraba mapam sing da lairiba micham miyam gi mathakta minungse laitana pigliba angang yauna phongna nong may kapsin duna Mihat mipun gi thavak tawrakpa simak terrorist ki thawong ne Russia gi Bryansk state ke governor Alexander Bogomas na hana phongdo ki bawapam da mapam adu ta thokliba mihat mipun gi thavak adu Ukraine gi Lanmisingna phongna micham miyam da nongmai kapsin duna sathaba thawong ne makoi gi ka henba masat adu da misam ama hat khre aduga pikliba ngang ama sogan khre haina phongdorok khre thokliba thokdok asiga mari leinana president Putin na Phongdorok pada Ukraine gi Lanmisingna terrorist ki thavak sing misam sing da Chatharakla makoi na kanigumba mata makoi gi pandam du phangba ngamloi makoi khudingmak mapung phana laksin duna maithiba piga nei terrorist kangbu adu Russia gi puwari bu mangan tagan na ba made Russia gi lon bu muthana basin ba terrorist kangbu oigani haina phongdorok khre online da thadorok ba video circulation amada khusu khulai ningthina pairaba miyoi kharana Russia gi Lanmisingna makoi gi Ngamkhei Lansinna changsilaglawade makoi bu mapung phana maithiba piga nei matam pumbada miyoi sing aduna Putin namade Kremlin ge jin bu mapung phana mangan gani haiba kholaw sing lauduna thadorok re hai re miyoi sing aduna makoi masabo Russian leverage ni haina saktak sa bagaloina na Russia gi miyoi sing da nakoi khuding makhulai paikhatuna authority sing asigi mayokta nong mai kapa horasi haiba wafam su phongdorok ki loina na makoi na kaidong da misam miyam da onsin duna nong mai kap khiba leite hai re phangliba pawasigi matang da hojik phawbagi oina Reuters na kanna thijilabasu video dugi authenticity khangba ngamdre thogdok asigi matang da Kremlin gi spokesman Dmitry na pawmi singa unaba madahai thogliba thogdok asigi matang da laibak asigi law enforcement agency singna chapchana khangba ngamgane Putin gi maikai dagi oiragliba phiba masida mahaki security chief singda section na thavak laukhana bu order tawkhre hai re aroi bada tabiri bapum namak pu thagachare